Ningol singna Thai na di sak thong mada segap na khol gan numit paw ne chako busi bu kyam wali ge hojik pudi segap na ka tong madram ni kamai par no di khangdre ko khara numai ai phabana soidana maki thu na chatlane ne am numai jaba yam nang jaba imungina chako busi bu chatpa Amgadori brang amoidre nan chingna leba anang ba imungi mokpa duna baton tauba lakpra laktabra na mangag tek nga yengba lakhidaba su yawba mayamna loi chatna raga mayamna loi no khudol potu purga halakpada mamitagi mapi kangjada bi chanura mayam leikhidabadi nate thaina ko yam nangambani na ngasi nupi singdi thudon wadre kharai thonga land bi du natre aya mana mapan thoe matam dugi chanu ra sing dudi kharai thonga lanja debi makubok mane boki seba tobada kok samset hat pangam jadabi haine marai bak phai matam duda leiramba makubok mane bok to ko ngasi gi Makubok mane boksidi kamdok birim no khandre asuk tangba pithribi daga pangthokpa malaroi daba sarga daga pangthokpa manba alamana asuk luna tauba phajaga wakhalon piba ngamba thorom si yaujaba phangbase mahi yale na khajai masida masai mem na habibudo sum lak matamda lihoba naurakpa sum laktoi neba Traditionalism, modernism, more and more modernism sum laktoine. Aduda ari bagi chatnabi miyam se masi kharak kuiraga hong sakhidoba aduga anau boina lakadaba karigumba kanda ari baduga anau baduga ani ji conflict leitabnati adugi chayet abadudani marai bathiraba ahal miyam victims voice iram da manipur dati tasengna haragadi aina khanjabada haujiki laiba maunaha singsidi manembo makubokti amata luna tawdre patakna amata luna tawdre karigi noida haujiki maunaha singsina thamoi dagi makuboki manempoki thamoi gi wataba heite kamaina heite tabra tadabra yengbiu ko ahan hoigraba makubok tuga ahan hoigrabi manebok tuga kari wari sane khangdeda nongmadi khoi ni pulap siroi ko nangna hale aina lukha nangna hale nangna pakha nungsidra punsi gi ne dre yun paminadana awana pudra laba haloiraba ani do nongmadu da pulap siroi amana hana sigine kanana bu dum sina leminara bu kaina bagi chawa polum du ugaduno urine adugi maicha khangba nupi mane pokayama adugi maicha khangjadana leiba makubo kayama moigi thamoi go bachaina khol do nongma tagidrabane son graba singduna ising puraga iru jabada nongma ta hanne yemudrabane wana phawjari ma phijingdu nongmata phawbige khandrabani tangan du haidokpado uphun mana wa nambadu nongta subige ningidrabani phawdok pigidraba mongpak phawdok pigidraba mon yengjinbidraba kandha subidraba phaiju mayamdugi maraktane ahanti oira mitti uda pidi lepalitana targa kokka monga tainabada mon pum chotliba makubok mane poktugi imungduna nungaiba honadeba nungaiba honadabagi maram haijage ko aigi isunupa aigi isunupi aigi imau makuboki mane poki seba se fadana tawrga ko magi inkhat lagliba masanu pa bina nutigi mau boki makhong nambiba
magi machanupi makhong nambiba nungtigi wari saba adugi angang number 4 kap kadro mabuk ki seva nungtigi toriba pakhang lesabi number 4 kap kadra yu thakadra WY chagadro laikai koi gadro se lai ga loina raga leibagi phajaba orientalism ki tradition amane ngasi kanan thugai mauna ha myam sumi thugai bi ai kamaina no ngan badagi duty leikhaba mahung nupi khoi Victoria gumba no ngan badagi thabak suba chakhraba office ki thabak chingraba officer mayam yauri moina di ikubo inem poina ka suyeng bangam natreba adugumbadudi masing khitagi wani moiduna zu kai da wi traditionalism da leriba igi ikubo inokdok se modernism da porke na table da sak sahan ba hen bi ai washing machine thi suan bai hai remote paira ka tv met ba yengan bai hai loina mak se anuba matam gi posi da por pakanda wani ngai ka su leite masing jam graba mawama madugi fashion da toraga ahallaman wahan ba mayam yauri se sidi aina this is my special request aidi miyam ji like chupai mi ji amamam toina phajana paba mi ne university da sang na lerek pada like chupai mi chupai mauna miyam chupai mauna miyam paba da ni thengnaris anu ngasi di aina haijaning si ngasi akhuna tawgadaba pochira thawoidabagi akhuna section logadaba amadi aina ngasa haijaba manimpok makuboki seva phajana tawba maduda magi masunupa masunupina phajana seva tawhanba adugi chanabi ma sum lakpa imung do adugi imung do lemna mangweba masigi tradition je sum makha tana lehune ba aduga angang singdusu angakpada matik sane aina haijaning di adumaina tawbada makubok manimpok tuna ne magi maunaha hairiba nupi sigi mai nupa do adusu phana chawa thabak torosu phana phabor sune hojikandi nupi na misina phalap yengbada mana pamba jingse kya haigandaba nupa se masing yam khale maramdi yamna sonbagi nate yamna sokhatna imung ji shanti leina hingingbada makubok manimpok tudi sabana sa thamjani de tai nataba adumaina seba tawbidana makubok manimpok ki importance ki dana macha jing du loina handana sagi thamoi gi oiba emotional attachment do IQ ne EQ ne SQ ne ngai te hajaidana larik tagi phangpa gyan akoi badangi phangpa gyan adugi intelligence quotient duga thamoi gi oiba imung gi mari emotional quotient duga mayam gi oiba thabaki social quotient duga ahum muksin taslaga matik saba mi oigadabane adu tanaba semnabagi damakta imung se thamoi gi mari saganabagi kwai tangba lofam amane aigi sajang sina phau pambi oina hogalakpada magi charong chumnaba pandom chawnaba har hapa dumaina sel leijadrasu yum wanga saba ngamdrasu pakhan khalasu imung dugi manungda sathina leihau leiba nungsigraba thamoi mayamgi imung amu ohenbadi paisa changdabane mase tohaningi maduda penbi raba makubok manimpok to aduna nan graba mon lawa phamung du phong phong sana tumagane magi mamung na tawjariba masum yam tawjariba sewal da pendana makubok manimpok tu tumdarapada imong sibi isunum sibi mapok khuding nuina toruba thaba khuding mangol oiroko lai guru ge seba toroko khuya tu sine hingoko gaina bor pirabako noi khoina tang hai lei mayama puduna laifam chamaga nipan khoramada pirakpa bordo awdagi ahanjingna pok piba borduna saruk chamena thungadabane mase ngasigi nahasingna khangdre aduna khangji habane na habs khangsi yam phajaba tradition ni mabubok wari toina sari bangang duna karigi mobile yongduino mobile ge game nothing